All Manipur Working Journalists Union Amwju shinduna nupi paomee sing khaktagi oiba Andaman Island khongchat ngasi Chief Minister N Biren lamthaduna khongshankhre. Directorate of Information and Public Relations DIPR ge meeting makhada Amwju shinduna pangthokiba lamthabagi thoramadu ngasi ayo pung 12 rom taba duwaida Chief Minister ge banglo mamangda pangthoki. Pasoi AC ge MLA Sapam Kunjekeshwar, Mayang Imphal AC ge MLA Haistropindro, IPR ge Commissioner Amwju, DIPR ge makok thongba official sing amade Amwju ge maruoiba thomi kyana sarugyaduna pangthokiba lamthabagi thoramatuda Chief Minister N Biren hai. Ngasi Amwju shinduna state asigi paomee sing maruoina nupi paomee sing ge oiba Andaman and Nicobar Island ge khongchat asi tekta kaida boirasano. Andaman gi Mount Harriet na Mount Manipur oina masak khangkraba matungda lamdamasigi paomee singi oiba Andaman gi khongchat ama chatpase handaki asina hanbane khongchat asi yamna singthaningai oiba mane aikoi yathauba ipai pu sing loi thakiba mafam ama oiriba Andamanda lamdamasigi paomee singna chatpasida chauthokpa poi mafam aduda yatakhiba thauba sing adugi mafamda koknona khurumjari hainaso Chief Minister namakata ke Maribang Shiva Kambu Mayamna Mapunsi Lengiba Dugi Awaba do sacrifice to Kangakanda Mount Heren to Mount Manipur and one Tokiba Adugi Mapam Dangasi second habits I want to I feel proud and I in a shoe I is Haitagi the lady ba Pai Pududai Lamna is asking who exactly was Kutang Day Kurumzari Loinana Adugumba I Kogi Paumission as I or Matunda Magi Mount Manipur to Urakanda, Yangakanda, Adugumba, Maduki, the recognition Bidiba, I could respect of Widiba, Equigi historically, Mapama Matambidi, Madugumba, Haraki Prime Minister, appreciate Toba, Indian Home Minister, appreciate Toba, Tobum Toyna Kalia, Tausutorkan in Taze, and a Quima, Masum in a Salise, swing arm the Yoba, to swing arm and a Saluragam Halapa. I decided to get more blessing to Jadi Sorukurumzet. Khongchat aduga mari lenana Amwju gi President Vizoi Kakching tabam hai Andaman gi khongchat asi Amwju na ihan han boina kumjali singani supna hum da chatuna mafam aduda loi thakiba lamdamasi ga thoba ipai pu singi khongul lekhi khongchat aduda Manipur ga thoba singadu Andaman gi cellular jail da thambanate Mount Harriet ta thambani haina mafam adu gi mari lenaba singna khangalakpadage Mount Harriet ta chatuna ipai pu singi khongul lekhi Khongchat adugi matungda paomee sing aduna ekhoi ipai pu sing adu Mount Harriet ta yatakhibani haina report tawkhibani ngasidi Mount Harriet asi India lengakna Mount Manipur haina sakhangkhre handaki khongchat asi ekhoi ipai pu sing yatafam oiriba Mount Manipur da semga sagaliba sing amadi mafam adugi fibam sing adu yengsinnaba paomee sing khongchat asi chatpani haina makna phongdoki Mount Harriet si hojiti Home Minister Amit Shah su Mount Harriet si Mount Manipur and Otopikre, Mount Manipur and all of Matung, the Ahan Boina, Manipur the Gi, the Restim Shamohan Salaga, Mafam to Mount Manipur to Kari Shangalagi, Kamaito Gabatu, Jenana by Tobasingi Mafaming, Kamainas Kari Shangalagi, Jenana Bakandana, Handaki, Andaman to Resistion Money. Khongchat aduda sarugyakibi Chel Express kinupi paomee Waikom Chitradani na hai Amwju amadi DIPR na sinduna pangthokliba Andaman gi khongchat asida sarugyaba phangba si nungaiba fawe khongchat asida ekhoi gi layoi khraba athoba ipa ipu singi yatafam oiriba Mount Manipur chatuna minna uba paudam ama piba ngamlagani khanbada apenba poi hainasu makna makhata ke panba yabadi Andaman gi khongchat aduda lamdamasigi nupi paomee 19 Amwju gi thomi 12 amadi DIPR gi staff ani punamioi 39 ni sarukyare Akoina na hangoi field ta aba matamda Mount Harriet Mount Manipur aina dum khallaga leibase ngasi di taseng na mina uba paudam ama miyam da tamba phangadore haibasi gi di nungaiba ma phawe aduga hauji aroi boina na haijaning badi Manipur da thokliba irang asi athuba matamda santi pubiraklaga akoi gi hana gi tangdu leitaba phibam da hanjin minana basu appeal tawjari